Langol the Mashak Khangdaba Singna, me Leinnadra Yumari, my Tharamle. Ngasi ayuk pung mga makairom tab matamda Lampel Police Station gi manung chanba Langol Housing Complex Type 3 da leiba yung mari Mashak Khangdaba Singna mai Tharamle haire mai chak le haibagi paw hek phangbaga Lampel Police amadi Manipur Fire Service ki kangbo mafam abdu da changsinduna mai kanbagi thabak chathake mai Tharamliba mayum sing adugi manungda ahumgi mi Leinnadra ba yumne Mamang da su Khangdaba Singna mai Tharambadagi thoina sakhaudaba yumne aduga amana u sing faidu da thamba sang amani haire mai chakpa adu da yum amada thamlamba Maruti car amasu mai chakpa adu da yaukre haire